Yateem singsi mathakta eikhoi na aphaba thabuk tawbiraba mahoi sibu luna chana thambiraba adoi targadi eikhoi si karamba azuro sawna phangadoribas aduga yateem singsibu eikhoi na otpiraba naibiraba tathi tawoina tawbiraba adoi targadi karamba azabno amasung karamba sajano eikhoi na phangadoribasi sigi makha tarakpada anbada yateem hariba misak asi karaibu kaubage eikhoi gi zenda leribasi mapa mama leitraba misak adubu yateem haina khangnaribaneba tasengna makki adugum laba har ek insan khuding makki eni marhala amada eni tangkak amada magi mapa amasung mama leite adoi targadi misak khuding makasi yateem chingladra mapa mama leitaba khudingi yateem chingbanate yateem gi list lainangai gi damakta mapa leitaba shartani ani subadana mahak sinna balik oiba shartane kanaguma misak ama mapa de leiri mama leitre mahak si yateem chingoeba aduga mapa de leitreba aduga mahak sinna balik ti natreba balik faraba misak amaneba balik faraba nupa amaneba adoi taragadi hairiba nupa si yateem gi list challoi yateem gi list changadori basi adugum laba mapa hairiba mapa sina dunya di ruksat oi khraba matungduda lehoriba macha singdo nabalik oiba shartaneba nabalik oiraba balik phadaba macha sing oiraba adoi taragadi hairiba mahakki masa singche loinamak yateem neba hairiba masigi yateem singsigi matangdaneba Allah taala na Quran gi manung da hairiba